हरि ओम मयाम पुनमपु खुरुमजरी गुरुर्ब्रह्मा गुरुर्विष्णु गुरुर्देवो महेश्वर गुरु साक्षात् परं ब्रह्म तस्मै श्री गुरवे नमः ध्यानमूलं गुरोर्मूर्तिः पूजामूलं गुरोपदं मन्त्रमूलं गुरुर्वाक्यं मोक्षमूलं गुरोकृपा अज्ञानतिमिरान्धस्य ज्ञानाञ्जनशलाकया चक्षुरुन्मीलितं येन तस्मै श्रीगुरवे नमः ओम शांति 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 सद्गुरु भगवान की जय कोई ममांगदा नैनगिबा ध्यान कमायना माय पाकनी हाइबदुगी मखा चथबा अमुक ngasi mayam punna nainarasi अहनबदा हक्चांग फत्तब यादे अनीसुबदा टेंशन डिप्रेशन एंजाइटी मयाम पुंगिंग चिंता ले चिंता पुबा नुंगाइतबा वारोबा चिंगनबा मयाम जे सिलेरगदी ध्यान माय पाकते अहुम सुबदना पुंगिंग मचत से कमाई तवी पुंगिंग मचत खंगगदी ध्यान जे याम लाइन माय पाकपा यागनी अदगी मरी सुबदना तृष्णा है अद मंगा सुबदना हेबिट कमाई तौर चेंज तौगनी हेबिट सिना मरम ओइदना खोइबु तौनिंगद्रगजु पामद्रगजु कनागुंबा मना इंजल तौबदोना नोंमै चिंदोंदा कनागुंबना नोंमैना नम्मे अदो सितौ हारि इंजलगा तौबदो माइना पामदे फत्ते खंगना हेक्ता तौसलिबजे हेबिट ननी पुंसिदा खोइना फबदी पामी अदगी करिगुंबा फत्तब खरा फत्तब हेबिट अमा लै मदु थादोकबजु पामी थादोकब ngamdriba mayamje masi mayamje habit nani ado ahambada mayam anoba ngasi khakta yawbasu yawrangani dana summary oina samna haijarake hakchang phananabagi damakta di hana hambada hakchanggi anaba punam ke horaphamje anini amana chaba tumdaba digestive system da bera tawraba chakhau liver intestine adoraga delina punam loi horani ani subadana ब्लड निंगथीना चेंद्रबा मपामदा ब्लड जौद्रबा खोंग सजिंग होबा ngahaktang phambada khong sidarakpa narakpa mayamse blood phajana lagtawini cancer haise atai ambo natte blood phajana chendraba mapaduda aduna asiba cell oro dead cell oro natragana foreign material oro kainoma mapaduda pallaga leiraba aduerdi cancer soilani gurudevna hai karigumba nongmada chariba chinjaksida asanga manje मखल मंगा सुरबा अदि विटामिन मिनरल जे लोई सुन फंगनी ना है अदुना खरा मन हिंगना चाबिरो ख्वाइदे फबजे गाजर ने गाजर हिंगना चाबा याम फै अदगी बीटरूट अदि चना तिंगथोगा मतोन चोंगलगा चाबा याम चादौ नते खरा खरा गक्तनी ब्रेकफास्ट चाबा याय अदगी दे लंच दजु चाबा याय अदि खामेना सिम्बा हिंगना चाबा थोंगा चाबसु कानाई थोंगा चाबदना मिनरल्स विटामिन जे खरा हंदै अदुना हिंगना चारगदी ख्वाइ फै कोमला चंप्रा हरिनो पुंगदोन मतम की फंगबु वहिसिंग से सिजु खरा चागदबनी अखोइ इंडिया दा मणिपुर ददी हिंगना चाबजे सिंगजु चाय अतै दि अमुक चादरे अदगी अमु इसिंग दा फंगबा मना मसिंग सिंगजे सिजु कंफाल फंगबा मना मसिंग दा फंगदब मिनरल्स विटामिन याम फंगी खुदम ओइन हाइकग हारजी असंगबा संगनजु चाय
ꯐꯨꯠꯇꯣꯛꯑꯒ ꯆꯥꯔꯁꯨ ꯌꯥꯏ ꯍꯩꯀꯛꯁꯦ ꯁꯪꯅ ꯆꯥꯕꯗꯤ ꯂꯣꯛ ꯊꯨꯡꯒꯜꯂꯤ ꯑꯗꯣ ꯐꯨꯠꯇꯣꯛꯑꯒ ꯆꯥꯔꯁꯨ ꯌꯥꯏ ꯐꯨꯠꯇꯣꯛꯑꯒ ꯆꯥ ꯀꯥꯟꯗꯗꯤ ꯈꯔ ꯃꯥꯡꯉꯤ ꯃꯤꯅꯔꯦꯜꯁ ꯚꯤꯇꯥꯃꯤꯟꯁ ꯑꯗꯒꯤ ꯊꯥꯡꯖꯤꯡ ꯍꯥꯏꯔꯣ ꯍꯩꯀꯛ ꯌꯦꯜꯂꯤ ꯍꯥꯏꯔꯣ ꯑꯗꯩ ꯊꯔꯣ ꯃꯔꯤ ꯍꯥꯏꯔോ ꯊꯝꯕꯧ ꯍꯥꯏꯔോ ꯊꯝꯆꯦꯠ ꯍꯥꯏꯔോ ꯁꯤ ꯃꯌꯥꯝꯁꯦ ꯃꯤꯅꯔꯦꯜꯁ ꯚꯤꯇꯥꯃꯤꯟ ꯌꯥꯝ ꯐꯪꯉꯤ ꯁꯤꯗꯩꯗ ꯑꯗꯨꯅ ꯑꯁꯪꯕ ꯆꯥꯕꯁꯦ ꯅꯨꯃꯤꯗꯥꯡꯗꯗꯤ ꯆꯥꯕ ꯇꯨꯝꯕ ꯋꯥꯠꯂꯦ ꯑꯁꯪꯕ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯤ ꯑꯁꯪꯕ ꯌꯥꯝ ꯆꯥꯕꯤꯔꯨꯅꯨ ꯑꯁꯪ ꯑꯃꯥꯟ ꯒꯥꯖꯔꯒꯨꯝꯕ ꯕꯤꯠꯔꯨꯠꯀꯨꯝꯕ ꯑꯗꯒꯤ ꯃꯨꯡ ꯗꯥꯜ ꯑꯁꯪꯕ ꯃꯨꯡ ꯗꯥꯜꯗꯣ ꯑꯗꯨꯁꯨ ꯍꯋꯥꯏꯃꯨꯛ ꯑꯁꯪꯕꯗꯣ ꯃꯀꯨ ꯑꯁꯪꯕꯗꯣ ꯑꯗꯨꯁꯨ ꯁꯤꯗꯤ ꯆꯅꯥꯗꯒꯤ ꯍꯦꯟꯅ ꯊꯨꯅ ꯇꯨꯝꯃꯤ ꯅꯣꯡꯃꯗ ꯆꯥꯃꯁ ꯑꯍꯨꯝ ꯃꯔꯤ ꯈꯛꯇꯪ ꯆꯥꯔ ꯂꯣꯏꯔꯦ ꯑꯌꯨꯛꯇ ꯅꯨꯡꯗꯥꯡ ꯑꯗꯒꯤ ꯂꯟꯁꯀꯤ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯅꯔꯦꯜꯁ ꯚꯤꯇꯥꯃꯤꯟ ꯁꯤꯒꯤ ꯑꯋꯥꯠꯄ ꯑꯃꯐꯥꯎ ꯂꯩꯔꯔꯣꯏ ꯍꯛꯆꯥꯡꯗ ꯂꯣꯏꯅꯃꯛ ꯐꯪꯈ꯭ꯔꯗꯧꯅꯤ ꯑꯗꯩ ꯑꯃꯅ ꯑꯌꯨꯛꯇ ꯄꯨꯡ 9:30 ꯐꯥꯎꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯐꯥꯎꯒꯤ ꯅꯨꯡꯁꯥꯁꯦ ꯁꯤꯗ ꯅꯨꯡꯁꯥ ꯈꯔ ꯌꯥꯏꯕꯤꯔꯣ ꯁꯤꯗ ꯚꯤꯇꯥꯃꯤꯟ ꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯪꯉꯤ ꯄꯨꯡ 9:30 ꯃꯇꯨꯡꯗꯒꯤꯗꯤ ꯑꯜꯇ꯭ꯔꯥꯚꯥꯏꯌꯣꯂꯦꯠ ꯔꯦ ꯑꯇꯩ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯁ꯭ꯀꯤꯟꯗ ꯁꯣꯛꯏ ꯑꯗꯨꯒꯤꯃꯇꯝ ꯂꯩꯇ꯭ꯔꯒꯗꯤ ꯄꯨꯡ 9:30ꯒꯤ ꯃꯇꯨꯡꯗ ꯅꯨꯡꯊꯤꯟ ꯑꯣꯏꯔꯣ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯥꯎꯔꯒ ꯇꯧꯕꯤꯔꯣ ꯁꯥꯇꯤꯟ ꯈꯜꯂ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯤꯝ ꯕꯥꯊ ꯑꯣꯏꯅ ꯁ꯭ꯇꯤꯝꯁꯨ ꯂꯧꯊꯣꯛꯄ ꯑꯣꯏꯅ ꯍꯨꯃꯥꯡ ꯇꯥꯍꯟꯕ ꯑꯣꯏꯅ ꯀꯝꯕꯜ ꯑꯆꯧꯕ ꯑꯃ ꯏꯜꯂꯒ ꯐꯝꯃꯁꯨ ꯌꯥꯏ ꯁ꯭ꯀꯤꯟꯗ ꯄꯨꯔꯥ ꯅꯨꯡꯁꯥ ꯌꯩꯔꯒꯗꯤ ꯁꯣꯏꯗꯅ ꯁ꯭ꯀꯤꯟ ꯕꯔꯟ ꯁ꯭ꯀꯤꯟ ꯁꯣꯛꯑꯅꯤ ꯑꯗꯒꯤ ꯁꯨꯔꯖ ꯅꯃꯁꯀꯥꯔ ꯇꯧꯕ ꯌꯣꯒꯥꯁꯟ ꯇꯧꯕ ꯈꯣꯡꯅ ꯆꯠꯄꯁꯤꯗꯤ ꯋꯥꯀꯤꯡꯁꯤꯗꯤ ꯕꯦꯁꯠ ꯑꯦꯛꯁꯔꯁꯥꯏꯖꯅꯤ ꯂꯥꯏꯅꯥ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯥꯏꯔꯣ ꯑꯃ ꯍꯥꯏꯔꯣ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯔோ BP ꯋꯥꯡꯕ ꯍꯥꯏꯔꯣ ꯍꯥꯔꯠ ꯁꯣꯟꯕ ꯍꯥꯏꯔో ꯆꯥꯕ ꯇꯨꯝꯗꯕ ꯍꯥꯏꯔో ꯀꯣꯟꯁꯇꯤꯄꯦꯁꯟ ꯍꯥꯏꯔో ꯁꯤꯗ ꯋꯥꯀꯤꯡꯗꯒꯤ ꯐꯠꯇꯕ ꯂꯥꯏꯅꯥ ꯑꯃꯐꯥꯎ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯏꯅꯥ ꯈꯨꯗꯤꯡꯃꯛꯀꯤ ꯈ꯭ꯋꯥꯏ фꯕꯁꯦ ꯋꯥꯀꯤꯡ ꯀꯩꯒꯤꯅꯣꯗꯤ BP ꯍꯥꯏ ꯂꯩꯕ ꯀꯥꯡꯕꯨꯗꯤ ꯌꯣꯒ ꯃꯌꯥꯝ ꯑꯃ ꯇꯧ ꯌꯥꯗꯦ ꯑꯗꯩ ꯂꯝꯖꯦꯟ ꯆꯦꯟ ꯌꯥꯗꯦ ꯁ꯭ꯀꯤꯞꯄꯤꯡ ꯇꯧ ꯌꯥꯗꯦ ꯁ꯭ꯀꯤꯞꯄꯤꯡ ꯌꯥꯝ ꯐꯩ ꯂꯝꯖꯦꯟ ꯆꯦꯟꯕ ꯌꯥꯝ ꯐꯩ ꯁꯤꯔꯁꯥꯁꯟ ꯁꯔꯕꯥꯡꯒꯥꯁꯟ ꯍꯂꯥꯁꯟ ꯌꯥꯝ ꯐꯩ ꯆꯀ꯭ꯔꯥꯁꯟ ꯌꯥꯝ ꯐꯩ ꯑꯗꯣ BP ꯍꯥꯏ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯑꯃꯐꯥꯎ ꯇꯧ ꯌꯥꯔꯣꯏ ꯁꯤ ꯁꯥꯖꯦꯟ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯅꯩꯅꯈ꯭ꯔꯦ ꯑꯗꯩ ꯐꯥꯁꯇꯤꯡꯗ ꯀꯦꯟꯁꯔ ꯁꯦꯜꯐꯧ ꯆꯥꯊꯣꯛꯄ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯁꯨꯛꯆꯥ ꯆꯥꯗꯅ ꯀꯔꯤꯝꯐꯥꯎ ꯆꯥꯗꯅ ꯏꯁꯤꯡ ꯈꯛꯇ ꯊꯛꯑꯒ ꯐꯥꯁꯇꯤꯡ ꯇꯧꯕꯗꯣ ꯆꯔꯥ ꯍꯦꯟꯕꯗꯣ ꯍꯥꯏꯗꯅ ꯃꯌꯥꯝ ꯅꯩꯅꯈ꯭ꯔꯦ ꯁꯤꯅ ꯍꯛꯆꯥꯡ ꯐꯅꯅꯕꯒꯤꯅꯤ ꯑꯅꯤꯁꯨꯕꯗ ꯗꯤꯄ꯭ꯔꯦꯁꯟ ꯀꯣꯛꯅꯅꯕꯒꯤꯗꯤ ꯑꯍꯥꯟꯕꯗ ꯁꯤꯔꯁꯥꯁꯟ ꯁꯔꯕꯥꯡꯒꯥꯁꯟ ꯀꯣꯛꯅ ꯃꯈꯥꯗ ꯂꯩꯕ ꯍꯛꯆꯥꯡꯅ ꯃꯊꯛꯇ ꯂꯩꯕ ꯑꯁꯟꯁꯤꯡꯁꯦ ꯕ꯭ꯔꯦꯟꯗ ꯏ ꯌꯥꯝ ꯂꯥꯛꯑꯅꯤ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗ ꯏ ꯆꯪꯉꯤ ꯕ꯭ꯔꯦꯟꯅꯅꯤ ꯈꯟꯗꯧꯔꯤꯁꯦ ꯕ꯭ꯔꯦꯟꯒ ꯃꯟꯒ ꯄꯨꯛꯅꯤꯡꯒ ꯔꯤꯂꯦꯇꯦꯠꯅꯤ ꯑꯗꯣ ꯀꯥꯔ ꯊꯧꯕ ꯃꯇꯝꯗ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯦꯜ ꯌꯥꯎꯗ꯭ꯔꯗꯤ ꯊꯧ ꯌꯥꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗ ꯕ꯭ꯂꯗ ꯆꯪꯉꯤ ꯕ꯭ꯂꯗꯇꯣ ꯌꯥꯝꯃꯟꯅ ꯈꯟꯈꯤꯗꯅ ꯅꯠꯇ꯭ꯔꯒꯅ ꯍꯛꯆꯥꯡ ꯁꯣꯟꯕꯗꯒꯤ ブレꯟꯗ ꯏ ꯌꯥꯝ ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯁꯥꯅ ꯗꯤꯄ꯭ꯔꯦꯁꯟ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯋꯥꯔꯧꯒꯟꯕ ꯀꯤꯕ ꯃꯌꯥꯝꯁꯦ ꯕ꯭ꯔꯦꯟꯗ ꯕ꯭ꯂꯗ ꯌꯥꯝꯅ ꯂꯥꯛꯇ꯭ꯔꯒꯗꯤ ꯁꯤꯁꯨ ꯃꯔꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯥꯁꯟꯁꯤꯡꯁꯦ ꯀꯣꯛꯅ ꯃꯈꯥꯗ ꯂꯩꯕ ꯍꯛꯆꯥꯡꯅ ꯈꯣꯡꯅ ꯃꯊꯛꯇ ꯂꯩꯕ ꯑꯥꯁꯟꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯔꯁꯥꯁꯟ ꯍꯥꯏꯔꯦ ꯁꯔꯕꯥꯡꯒꯥꯁꯟ ꯍꯥꯏꯔꯦ ꯍꯂꯥꯁꯟ ꯍꯥꯏꯔꯦ ꯁꯤ ꯇꯧꯔꯒꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯃꯁꯥꯅ ꯑꯗꯨꯝ ꯀꯣꯛꯅꯅ ꯎꯄꯥꯏꯁꯤꯗ ꯂꯩꯔꯦ ꯕ꯭ꯔꯦꯟꯗ ꯏ ꯌꯥꯝ ꯂꯥꯛꯑꯕꯅꯤꯅ ꯑꯅꯤꯁꯨꯕꯗ ꯀꯥ ꯃꯅꯨꯡꯗ ꯁꯨꯝ ꯅꯩꯁꯜꯂꯒ ꯂꯩꯕ ꯐꯝꯃꯒ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯖꯣꯕꯄꯨ ꯇꯧꯕ ꯑꯣꯏꯔꯣ ꯁꯤꯒꯤꯁꯦ ꯒꯨꯔꯨꯗꯦꯕꯅ ꯍꯥꯏꯌꯦ 30 ꯃꯤꯅꯠꯁ ꯈꯨꯗꯤꯡꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇꯪ ꯊꯣꯛꯑꯒ ꯃꯤꯅꯤꯠ 2-3 ꯈꯛꯇꯪ ꯈꯣꯡꯅ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯍꯟꯖꯜꯂꯛꯑꯣ ꯍꯥꯏ ꯃꯤꯠꯁꯨ ꯐꯔꯦ ꯑꯗꯨꯗꯒꯤ ꯗꯤꯄ꯭ꯔꯦꯁꯟꯒꯤꯁꯨ ꯁꯤ ꯒꯨꯔꯨꯗꯦꯕꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗꯒꯤ ꯑꯍꯨꯝꯁꯨꯕꯗꯅ ꯄꯨꯛꯅꯤꯡ ꯍꯥꯏꯁꯦ ꯀꯔꯤ ꯄꯥꯝꯒꯦꯕꯨ ꯑꯅꯧꯕ ꯄꯥꯝꯃꯦ ꯍꯦꯛ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯃꯃꯜ ꯑꯇꯥꯡꯕꯕꯨ ꯑꯣꯏꯔꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯕꯨ ꯑꯣꯏꯔో ꯆꯥꯅꯅꯕ ꯏꯟꯁꯥꯡꯗ ꯑꯣꯏꯔꯣ ꯐꯤꯔꯣꯜꯗ ꯑꯣꯏꯔో ꯄꯥꯝꯖꯕ ꯄꯣꯠꯁꯦ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯍꯟꯅ ꯑꯗꯨꯝ ꯇꯧꯔꯕ ꯑꯗꯨ ꯉꯥꯛꯇ ꯂꯩꯔꯕ ꯑꯗꯨꯑꯣꯏꯗꯤ ꯄꯨꯛꯅꯤꯡꯁꯦ ꯄꯥꯝꯃꯛꯇꯕꯅꯤ ꯀꯔꯤꯒꯤꯅꯣꯕꯨ ꯄꯨꯛꯅꯤꯡꯅ ꯄꯥꯝꯕꯁꯦ ꯆꯦꯟꯖ ꯄꯥꯝꯃꯦ ꯑꯅꯧꯕ ꯍꯣꯡꯕ ꯄꯥꯝꯃꯦ ꯀꯔꯤꯒꯨꯝꯕ ꯍꯣꯡꯗꯅ ꯁꯨꯝ ꯇꯧꯔꯕ ꯊꯕꯛ ꯑꯃ ꯇꯧꯔꯁꯨ ꯍꯣꯡꯗꯅ ꯁꯨꯝ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯟꯖꯜꯂꯛꯑꯗꯧꯅꯤ ꯏꯟꯖꯥꯡꯁꯨ ꯈ꯭ꯋꯥꯏ ꯍꯥꯎꯕ ꯏꯟꯖꯥꯡ ꯍꯥꯏꯔꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯊꯨꯝ ꯑꯍꯥꯎ ꯄꯥꯝꯃꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯕꯣꯔꯥꯒꯨꯝꯕ ꯄꯥꯝꯃꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯤꯡꯖꯨ ꯄꯥꯝꯃꯤ ꯁꯤꯡꯖꯨꯗꯣ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯆꯥꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯃꯩꯗ ꯁꯤꯡꯖꯨꯗꯣ ꯆꯥꯅꯤꯡꯉꯛꯇꯕꯅꯤ ꯑꯗꯣ ꯁꯤꯡꯖꯨꯗꯨꯅ ꯐꯠꯇꯕꯩ ꯅꯠꯇꯦ ꯄꯣꯠꯇ ꯍꯦꯛ ꯂꯩꯔꯤꯕ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯐꯕꯁꯨ ꯂꯩꯇꯦ ꯐꯠꯇꯕꯁꯨ ꯂꯩꯇꯦ ꯄꯨꯛꯅꯤꯡꯅ ꯑꯔꯊ ꯑꯃ ꯂꯧꯔꯤꯌꯦ
पुनिंग ट्रांसलेशन तौरी हाइरिबा पोतु उरु मतुंगदा पुनिंग एसिडी फबनी हाइरगना खोई फना खनबा एसिडी फतबनी खलगना फतना अखोइदा फावबे वानी संसार हेक लेरिबा पोट खुदिंगमक मी सा लेरिबा पुनमसे अफबजु लेते फतबजु लेते लोइनमक मीदा हाइरगदी मीदी मिक्स नि अफबजु लै फतबजु लै मसा मी अमगी मनुंगदा अफबजु लै फतबजु लै अदुना ईश्वर हेक फंगद्रिबा आत्मा साक्षात्कार होद्रिबा लिबरेशन फंगद्रिबा इमांसिपेशन हाय निर्वाण हाय वाही मयाम अमा हाय अमतनी ईश्वर हेक फंगद्रि फावदी मीसिंगसे अफब अमसुंग फतबना अनिदु यानरगा लोइनमु याव ngактनी मी खुदिंग अदु कनागुम खरना अफबना हेली कनागुम खरना फतबना हेली अदुदी योलकपदा अदि माना तौरिबा साधना दि मखा पोले अदुगा अमुक साधन तौरिबा मीसिंगदी मागी फतब मयाम मनुंगदा पुनिंगदा अमोटप लेबा मयामदो अमबौ मथक्ता काकलो साधना तौबा मीसिंगदी ध्यान भजन तौबा जप भजन तौबा योग भजन तौबा साजन भजन तौबा मीसिंगदुदी अदुगा मोइसु साधना तौबसिंगसिदु ईश्वर फंगद्रि फावदी करिगुंबा नायकपा यावरकपा नत्रगना साधना खितंग सोंधरकपा मतम फजन तौबा ngamdaba अदुददी मनुंगदा फुम्मगा लेरिबा पुनिंगी अमोटप मयामदो अदुदा हेक्ता काखलक्तोगी तौई अदुना साधना हाइजे थादोपा सुया यादे पुंसिदा करिगुंबा साधना लेपबा अदुरदी पुनिंगी फत्तब मयामसे लोइनमक आरानी काखलानी मथक्ता लोइनमक अकीबा चिंगनाबा इसाने इसाबु थाजदबा डिप्रेशन सि मयामसे लोइनमक लोइ लादे अदुना नेचर पुनिंगी मचत्ति कमाई तौगेबु अनौ अनौबसि पामेबा मोबाइल अम लेरे अदु अनौब मोबाइल अम होंगो अदु हरावरनी अनौब अमम होंगो हरावरनी अमम होंगो हरावरनी करिगुम पाइरिबा मोबाइल से फनियाम तांगबो ओरसना आईफोन ओरसनु लाख अम मखाई लाख अम पीबो ओरसनु करिगुम था अहुम मरी सुरबा था अहुम मरीगा नते था अम फारबा अदैदी मोबाइल दो अदुगाम तांगबा अदुगाम फबा मोबाइल दो पुनिंगदगी सुम लापथोक बोरदोन इसमसी नत्तबा अमतंग मसीजी खितंग फब वाले अनौब मॉडल अम लाइकान अमु लाइगेन खलदो लैपटॉप ओरो गाड़ी ओरो फी ओरो खुदिंग मक्से लोइनम खलदो कइनो पुनिंगना अनौब अनौब पामे चेंज पामेबा अदुना ध्यान तौरिनी हायना तौरगा ध्यान तौरिदुदा करिगुंबा तपना 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 खन लेरबा अदुरदी सोइदना उइरा अदौनी ध्यान तौनिंगरो अदुना जप तौरो हायदना राम 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 न सो लेरे हरे कृष्ण न सो लेरे हंजन हंजन हरे राम हरे कृष्ण तौरबनिना अदैदी उइरे मसाना उइरे करी मरमगिनोबु हरे राम हरे कृष्ण दुदी अदुम हरे राम हरे कृष्ण नतब तयमो हाइद्रे हरे राम हरे कृष्ण दु तौ लेरे पुनिंग पामक्तरे अदुना ममैददी कइदरोगे उइबा ताबा नत्रगना पुनिंग हरे राम हरे कृष्ण हायरनी पुनिंग अमा हरे राम हरे कृष्ण चिंद सोलगना अमनी चिंद सोंदना मानसिक लई पुनिंगदगी सोनबा हरे राम हरे कृष्ण दुदी हाय लेरनी हायना हायना पुनिंग जे अनी थोअनी अमना माना पाम पाम मफम मफम दुद चक्रनी कोइग्रनी हाइदे हाना चागिबि इंसांग अम निंगसिंगपो ओइरो अदु ममांगदा येंगिबा फिल्म अम निंगसिंगपो ओइरो नत्रगना लौ बकामुना लौबुकी लौ उबगी ngasi ngarang kari kari tori kamai tori ising thingibra ising walibra watabra har chaigadra sa chairodra napi pengadra pengoidra thabak tawba mi wargono office ke thabak mayam ado aina hana tawgi bill du loisalabra loisandabra hawidi financial year march yoksale adi april da disoidana du submit tawgadoni kari walhori kamai tori kari pending leri adu mayam do हरे राम हरे कृष्ण तौ तौना पुनिंग दो अनी थोअनी अदे अमना सोम चक्रनी अमना सोम हरे राम हरे कृष्ण ना हाई लेरनी सी मयाम तौरीजे पुनिंग न पामक्त्रीजे करी मरंगिनोबु हंजन 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 तौबइनेबा अदुना जप तौ मतमदजु हंजन हंजन दे हाइदे यादे राम राम कृष्ण कृष्ण नत्र हरे राम हरे कृष्ण नत्रगना गुरुना पिबो मंत्र दुदि हाइदे यादे अदि हंजन हंजन गदोइनी अद हंजन बदुगी मनुंगदा हंजन लोइदौबा अम थीगदबनेबा अदु एरगदि जप तौजु नुगाइरदौनेबा राम हाय मतमदा खोंजेलजे कदाइदगी थोरै कमाई तौई नत्रगना हाइद्रगना मनुंगदगी वाइब्रेशन अमा फोर्स अमा यावरगा थोरइबनी अदुदु करिगुंबा मदु ओइना तारबा अदुरगदी हाइरबे हेक शब्द खुदिंगमक्से वाहै खुदिंगमक्से सि कमाई थोई सिना करी मा इम्पैक्ट पुनिंग करी इम्पैक्ट लै हक्चांग द कंबी करी इम्पैक्ट लै सिना करंबा प्राण द सोई हाइबा मदुगी डिटेल्स मयाम अमा याम लैरी नोंममुक मतंग चाबदा फजना नैनगी सिदि अमु अदुना कृष्ण हाइरिजे सि कृष्ण कृष्ण हाइजे सिना सिकक्तंगना
ꯍꯛꯆꯥꯡꯗ ꯀꯔꯤ ꯀꯔꯤ ꯏꯝꯄꯦꯛ ꯄꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯀꯔꯤ ꯏꯝꯄꯦꯛ ꯄꯤ ꯔꯥꯝꯕꯨ ꯍꯥꯏꯔꯣ ꯔꯥꯝꯁꯤꯅ ꯀꯔꯤ ꯀꯔꯤ ꯏꯝꯄꯦꯛ ꯄꯤ ꯍꯥꯏꯕ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯐꯣꯅꯦꯇꯤꯛꯁꯇ ꯌꯥꯝ ꯐꯖꯅ ꯀꯨꯞꯅ ꯅꯩꯅꯔꯤ ꯀ ꯍꯥꯏꯁꯤꯅ ꯀꯟꯊ ꯍꯥꯏ ꯈꯧꯅꯥꯎꯗꯒꯤ ꯈꯧꯅꯥꯎꯗ ꯊꯦꯡꯗꯣꯏꯅꯤ ꯑꯗꯨꯅ ꯀ ꯈꯛꯇꯪ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯏꯔꯣꯏꯗ ꯐꯗꯣꯏꯅꯤ ꯑꯗꯨꯗꯩ ꯚꯣꯀꯦꯜ ꯀꯣꯔꯠꯁꯦ ꯃꯁꯥ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯂꯩꯗꯣꯔꯤꯕꯅꯤ ꯚꯣꯀꯦꯜ ꯀꯣꯔꯠꯁꯨ ꯋꯥ ꯉꯥꯡꯕꯗ ꯈꯣꯟꯖꯦꯜ ꯁꯤꯔꯤꯕ ꯃꯌꯥꯝꯒꯁꯦ ꯀ ꯈꯛꯇꯪ ꯍꯥꯏꯕ ꯈꯛꯇꯪꯗ ꯀꯁꯦ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯕ ꯑꯗꯨꯑꯣꯏꯗꯤ ꯃꯁꯥꯅ ꯊꯥꯏꯔꯣꯏꯗꯁꯨ ꯐꯒꯠꯂꯛꯑꯅꯤ ꯑꯗꯨꯗꯒꯤꯗꯤ ꯈꯧꯅꯥꯎ ꯚꯣꯀꯦꯜ ꯀꯣꯔꯠ ꯋꯥ ꯉꯥꯡꯕꯗ ꯁꯦꯜꯂꯤꯕ ꯑꯗꯩ ꯚꯣꯀꯦꯜ ꯀꯣꯔꯠ ꯏꯁꯩ ꯁꯛꯄꯗ ꯃꯈꯣꯟ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯃꯌꯥꯝꯒꯁꯦ ꯁꯤ ꯚꯣꯀꯦꯜ ꯀꯣꯔꯠ ꯁꯣꯏꯕꯒꯤ ꯑꯗꯨꯗꯩꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯋꯥꯠꯄꯒꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯛꯇꯤꯁ ꯍꯦꯟꯖꯟꯕꯗꯩꯁꯨ ꯁꯣꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯌꯥꯝꯁꯦ ꯀ ꯍꯥꯏꯔꯒꯁꯤꯗ ꯂꯣꯏ ꯐꯈꯤꯗꯣꯏꯅꯤ ꯀ ꯈꯛꯇꯪ ꯀꯩꯒꯤꯅꯣꯕꯨ ꯀ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯥꯟꯁꯦ ꯁꯤ ꯈꯧꯅꯥꯎꯗ ꯁꯤꯒꯤ ꯈꯧꯅꯥꯎꯁꯤꯗ ꯂꯥꯛꯑꯦꯕ ꯂꯣꯏꯅꯃꯛ ꯄ꯭ꯔꯥꯟꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯁꯤꯗꯩꯗ ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯗ ꯀ ꯌꯥꯎꯔꯤꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯗꯩ ꯔꯤꯁꯤꯅ ꯃꯨꯔꯗ ꯍꯥꯏ ꯀꯣꯛꯂꯣꯝꯗ ꯍꯥꯏꯒꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯗꯩ ꯁꯥ ꯍꯥꯏꯁꯤꯁꯨ ꯃꯨꯔꯗ ꯀꯣꯛꯇ ꯍꯥꯏꯒꯠꯈꯤꯗꯣꯏꯅꯤ ꯄ꯭ꯔꯥꯟ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯃꯊꯛꯇ ꯏꯟꯈꯠꯈꯤꯗꯣꯏꯅꯤ ꯕ꯭ꯔꯦꯟꯗ ꯑꯗꯩ ꯁꯥ ꯍꯥꯏꯔꯣ ꯑꯗꯨꯁꯨ ꯀ꯭ꯔꯤꯁꯅꯒꯤ ꯁꯥꯁꯨ ꯔꯥꯁꯨ ꯑꯗꯨꯅ ꯕ꯭ꯔꯦꯟ ꯌꯥꯝ ꯊꯧꯍꯜꯂꯤ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯒ ꯕ꯭ꯔꯦꯟꯗ ꯄꯨꯂꯞ ꯆꯠꯈꯤꯗꯣꯏꯅꯤ ꯄ꯭ꯔꯥꯟ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯔꯤꯒꯨꯝꯕ ꯗꯤꯇꯦꯜꯁꯇ ꯈꯪꯉꯒꯗꯤ ꯀ꯭ꯔꯤꯁꯅ ꯈꯛꯇꯪ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯩꯗ ꯄ꯭ꯔꯥꯟꯁꯦ ꯀꯃꯥꯏꯅ ꯂꯥꯛꯏ ꯀꯗꯥꯏꯗ ꯊꯦꯡꯉꯒ ꯋꯥꯁꯦ ꯍꯥꯏꯔꯤ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏ ꯍꯛꯆꯥꯡꯗ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯉꯤ ꯑꯗꯨ ꯀ꯭ꯔꯤꯁꯅ ꯈꯛꯇꯪ ꯍꯥꯏꯕꯗ ꯀꯗꯥꯏꯋꯥꯏꯗꯒꯤ ꯍꯧꯔꯛꯏ ꯃꯁꯤꯅ ꯀꯗꯥꯏꯋꯥꯏꯗ ꯆꯠꯈ꯭ꯔꯦ ꯀꯗꯥꯏꯋꯥꯏꯗ ꯌꯧꯔꯅꯤ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗꯅ ꯍꯥꯏꯕꯗꯨ ꯃꯅꯨꯡꯗꯒꯤ ꯌꯦꯡꯗꯧꯅꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯪꯗ꯭ꯔꯒꯁꯨ ꯍꯔꯦ ꯔꯥꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯔꯥꯃ 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 ꯍꯔꯦ 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 ꯀ꯭ꯔꯤꯁꯅ 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 ꯍꯔꯦ ꯍꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯗꯤꯇꯦꯜꯁꯇꯣ ꯐꯖꯅ ꯐꯣꯅꯦꯇꯤꯛꯁꯇꯣ ꯈꯪꯉꯒꯗꯤ ꯈꯪꯉꯦ ꯀꯔꯤꯒꯨꯝꯕ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯐꯣꯅꯦꯇꯤक्सꯇꯣ ꯈꯪꯗ꯭ꯔꯒꯗꯤ ꯋꯥꯍꯩꯁꯤꯡꯁꯤ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯕꯅꯣ ꯍꯔꯦ ꯔꯥꯝ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯁꯦ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯦ ꯍꯥꯏꯕꯗꯣ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯊꯕꯣꯝꯕꯤꯗꯩ ꯁꯣꯔ ꯍꯣꯟꯗꯣꯔꯛꯑꯅꯤ ꯆꯤꯟꯗ ꯊꯣꯔꯛꯀꯗꯣꯏꯅꯤ ꯅꯥꯇꯣꯟꯗ ꯈꯔ ꯊꯣꯛꯑꯅꯤ ꯆꯤꯟꯗ ꯈꯔ ꯊꯣꯛꯑꯅꯤ ꯅꯥꯇꯣꯟꯗ ꯃꯔꯨ ꯑꯣꯏꯅ ꯊꯣꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯅꯥꯁꯤꯀꯥ ꯍꯥꯏꯔꯦ ꯁꯪꯁꯀ꯭ꯔꯤꯠꯇꯗꯤ ꯑꯗꯩ ꯏꯪꯂꯤꯁꯇꯅ ꯅꯦꯖꯦꯜ ꯍꯥꯏꯔꯦ ꯆꯤꯟꯗ ꯄꯨꯔꯥ ꯑꯌꯥꯝꯕ ꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯁꯤꯅ ꯑꯃꯨꯛ ꯆꯤꯟꯗꯒꯤ ꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯐꯣꯅꯦꯇꯤꯛꯁꯇꯗꯤ ꯇꯣꯉꯥꯟ ꯑꯃꯨꯛ ꯅꯩꯅꯔꯅꯤ ꯑꯗꯨꯅ ꯃꯈꯥꯗꯒꯤ ꯁꯨꯝ ꯊꯣꯔꯛ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯃꯊꯛꯇ ꯆꯠꯈꯤꯗꯣꯏꯅꯦꯕ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯄ꯭ꯔꯥꯟꯁꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯄ꯭ꯔꯥꯟꯁꯦ ꯄꯨꯛꯅꯤꯡ ꯈꯣꯏꯗꯧꯗ ꯁꯛꯇꯤ ꯀꯣꯁꯃꯤꯛ ꯑꯦꯅꯔꯖꯤ ꯄ꯭ꯔꯥꯟ ꯍꯥꯏꯔꯒꯗꯤ ꯀꯣꯁꯃꯤꯛ ꯑꯦꯅꯔꯖꯤ ꯁꯛꯇꯤꯁꯦ ꯁꯤꯒ ꯊꯋꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗ ꯊꯋꯥꯏ ꯍꯥꯏ ꯊꯋꯥꯏ ꯍꯥꯏꯔꯒ ꯊꯋꯥꯏ 5 ꯃꯤꯒ ꯊꯥꯔꯒ 6 ꯍꯥꯏ ꯃꯤ ꯍꯥꯏꯗꯅ ꯊꯋꯥꯏ ꯃꯤ ꯍꯥꯏꯁꯤꯅ आत्माबु खंगनरनी थवाई हारगदी थवाई मंगा हारगदी प्राणजिबु खंगनदोइनी अदो अहामदा थवाई हारिजे प्राणजे खोइदौदा पुलप पुंजलनी अदु मतुंगदा खोइ वा ngang मंगमकदोइनी अदुनदी खोइ ngang हरे राम हरे कृष्ण सोनम मतमदा मसे खोइदौदगी हौरानी प्राणजे मतुदा काखलनी खोइदौ हरे राम हाय मतम खोइदौदे हौरे मतुदा काखले अमु हरे कृष्ण हाय मतम खोइदौदे हौरे मतुदा काखले कदाई कदाई सोगा मतुदा काखले जानो कमाई तौरी जानो प्राणजे खोइन उदी हाय अदुदी अदुगी मयामदो मंत्रदो थीब मतमदा मदुदो थीरगा मंत्रदुगा लोइना करिगुंबा जप तौरबा अदुरदी कैदौङैदसु पुनिंगना तंधरक भाइदु सुलै लेरोइदोनि अदै अमना भगवान कृष्ण की नाम सोले राम की राम सोलगदी हरे राम हरे कृष्ण हाइदो सोन भगवान कृष्ण की रूप भगवान रामचंद्र की रूप सक्तम माना तौगिबा लीला मयाम सि मयाम जे थुन अंगांग ओइङैदा कमाय तौबा भगवान कृष्ण मा खन हुरानबा अदगी वृंदावन दा आदा चेन चोंगना सानबा सन सेनबा अदगी गोपी गोप मयामगा रासलीला सानबा मयाम अदगी महाभारत के लांदा सरुक याबा मयाम से कोरो मचिन मनाव चामा लोय हाटखिबा सि मयाम याम थुन निंगसिंगदौबा भगवान रामचंद्रना प्रभु रामचंद्रना लंका चले रावण हालमे हिंसाब मयाम जे अदुगा मुनि ऋषि मयाम से हिंसाब पृथ्वी पुनमक से लोक पुनमक पृथ्वी नतना लोक पुनमक से रावण की मकुत अवाना तारम मयाम ददगी कनबीगदन मधुगी वारी मयाम से थुना खनगदौने याम थुना अमदे तबली तम खल लेरबा अदुरदि अदुम उइरदौ सिनी पुनिंगी मचत अदना पुनिंगी मचत से खंगगा ध्यान तौरबा
ꯔꯣꯖꯗ ꯑꯇꯣꯔ ꯒꯨꯂꯥꯞꯇ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯣꯝꯗ ꯇꯧꯔꯁꯨ ꯌꯥꯏ ꯙ꯭ꯌꯥꯟꯒꯤꯗꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯇꯧꯔꯤꯕ ꯙ꯭ꯌꯥꯟꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯗꯨꯒꯤ ꯋꯥꯡꯃꯗꯗꯤ ꯌꯥꯗꯦ ꯑꯇꯣꯔ ꯒꯨꯂꯥꯞ ꯈꯜꯂꯒꯗꯤ ꯑꯇꯣꯔ ꯒꯨꯂꯥꯞꯀꯤ ꯃꯅꯨꯡꯗꯨꯗ ꯇꯤꯡꯈꯪ ꯄꯥꯜꯂꯤ ꯑꯗꯒꯤ ꯃꯁꯥ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯃꯆꯥ ꯃꯆꯥ ꯃꯁꯥꯁꯨ ꯂꯩ ꯃꯈꯥꯗꯒꯤ ꯍꯧꯔꯛꯄ ꯃꯇꯝ ꯃꯔꯥꯁꯨ ꯂꯩꯗꯣꯏꯅꯤ ꯃꯔꯥꯗꯨꯅ ꯏꯁꯤꯡ ꯆꯨꯈꯠꯂꯒ ꯃꯊꯛꯇ ꯄꯨꯈꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯗꯩ ꯍꯤꯡꯗꯣꯏꯅꯤ ꯃꯅꯥꯁꯨ ꯄꯥꯜꯂꯤ ꯃꯅꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯇꯣꯞꯄꯒ ꯃꯥꯟꯅꯗꯦ ꯂꯩꯅꯥ ꯂꯩꯔꯅꯤ ꯂꯩꯅꯥꯗꯨꯅ ꯉꯥꯡꯉꯦ ꯑꯇꯣꯔ ꯒꯨꯂꯥꯞ ꯍꯧꯖꯤꯛꯇꯤ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯩꯔꯦ ꯑꯉꯥꯡꯕꯁꯨ ꯂꯩ ꯑꯉꯧꯕꯁꯨ ꯌꯦꯜꯂꯣ ꯃꯆꯨꯁꯨ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯃꯈꯜ ꯃꯈꯜ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯌꯦꯡꯉꯅꯤ ꯊꯨꯅ ꯑꯗꯩ ꯂꯩꯀꯣꯜ ꯑꯃ ꯚꯥꯞꯅ ꯁꯥꯒꯠꯂꯅꯤ ꯂꯩꯀꯣꯜꯗ ꯑꯇꯣꯔ ꯒꯨꯂꯥꯞ ꯃꯌꯥꯝ ꯊꯥꯔꯤ ꯍꯥꯏ ꯈꯟꯕ ꯌꯥꯏ ꯑꯗꯣ ꯊꯨꯅ ꯑꯇꯣꯔ ꯒꯨꯂꯥꯞꯇꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯒꯤ ꯑꯃꯗ ꯌꯥꯝ ꯊꯨꯅ ꯈꯜꯂꯗꯧꯅꯦꯕ ꯇꯞꯅ ꯍꯦꯛ ꯈꯜꯂꯕ ꯑꯗꯨꯑꯣꯏꯗꯤ ꯙ꯭ꯌꯥꯟ ꯃꯥꯏ ꯄꯥꯛꯑꯔꯣꯏ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯧꯅꯤ ꯙ꯭ꯌꯥꯟ ꯑꯗꯨꯅ ꯁꯤꯅ ꯄꯨꯛꯅꯤꯡꯒꯤ ꯃꯆꯠꯇꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯙ꯭ꯌꯥꯟ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯃꯥꯡꯗꯁꯨ ꯅꯩꯅꯈ꯭ꯔꯦ ꯃꯊꯪꯗ ꯇ꯭ꯔꯤꯁꯅꯥ ꯍꯥꯏ ꯄꯨꯛꯅꯤꯡꯗ ꯍꯦꯛ ꯂꯥꯛꯏꯕ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯔ ꯈꯪꯅꯒꯦꯕꯨ ꯁꯪꯁꯀ꯭ꯔꯤꯠ ꯋꯥꯍꯩꯗ ꯍꯥꯏꯔꯒꯗꯤ ꯕ꯭ꯔꯤꯇꯤ ꯍꯥꯏꯔ ꯈꯪꯅꯩ ꯍꯦꯛ ꯈꯜꯂꯛꯏꯕ ꯑꯐꯕꯕꯨ ꯑꯣꯏꯔꯣ ꯐꯠꯇꯕꯕꯨ ꯑꯣꯏꯔꯣ ꯅꯤꯡꯉꯝꯗꯕ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯆꯤꯡꯅꯕ ꯄꯥꯝꯗꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯦ ꯕ꯭ꯔꯤꯇꯤ ꯍꯥꯏꯔ ꯈꯪꯅꯅꯤ ꯕ꯭ꯔꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯌꯥꯝ ꯂꯩꯕ ꯍꯦꯛꯇ ꯈꯜꯂꯛꯄ ꯈꯟꯒꯅꯨ ꯍꯦꯛ ꯌꯥꯗꯕ ꯍꯦꯛꯇ ꯈꯜꯂꯛꯄ ꯑꯐꯕꯕꯨ ꯑꯣꯏꯔో ꯅꯨꯡꯉꯥꯏꯕꯕꯨ ꯑꯣꯏꯔో ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕꯕꯨ ꯑꯣꯏꯔో ꯄꯥꯝꯗꯕ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕꯕꯨ ꯑꯣꯏꯔో ꯈꯪꯗꯦ ꯑꯐꯕ ꯑꯣꯏꯔꯣ ꯐꯠꯇꯕ ꯑꯣꯏꯔో ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯍꯦꯛꯇ ꯃꯔꯛꯇ ꯑꯗꯨꯝ ꯍꯦꯛꯇ ꯂꯥꯛꯄ ꯑꯗꯨꯝ ꯍꯦꯛꯇ ꯈꯜꯂꯛꯄ ꯁꯤꯕꯨ ꯀꯔꯤ ꯀꯧꯒꯦ ꯇ꯭ꯔꯤꯁꯅꯥ ꯀꯧꯏ ꯇ꯭ꯔꯤꯁꯅꯥꯗ ꯑꯅꯤꯅꯤ ꯑꯃꯅ ꯑꯐꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯇ꯭ꯔꯤꯁꯅꯥꯗ ꯂꯥꯛꯑꯅꯤ ꯄꯥꯝꯗꯦ ꯍꯥꯏꯁꯨ ꯇ꯭ꯔꯤꯁꯅꯥꯗ ꯂꯥꯛꯀꯅꯤ ꯕ꯭ꯔꯤꯇꯤꯗꯁꯨ ꯂꯩꯗꯣꯏꯅꯤ ꯄꯥꯝꯃꯤ ꯍꯥꯏꯁꯨ ꯂꯩꯗꯣꯏꯅꯤ ꯄꯥꯝꯗꯦ ꯍꯥꯏꯁꯨ ꯂꯩꯗꯣꯏꯅꯤ ꯕ꯭ꯔꯤꯇꯤ ꯍꯥꯏꯁꯤꯅ ꯇ꯭ꯔꯤꯁꯅꯥꯁꯨ ꯕ꯭ꯔꯤꯇꯤ ꯃꯈꯜ ꯑꯃꯅꯤ ꯕ꯭ꯔꯤꯇꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇꯣꯏꯅꯤ ꯇ꯭ꯔꯤꯁꯅꯥ ꯍꯥꯏꯁꯦ ꯕ꯭ꯔꯤꯇꯤꯗꯒꯤ ꯈꯥꯏꯗꯣꯔꯛꯀꯗꯣꯏꯅꯤ ꯁꯛꯇꯤ ꯂꯩꯇꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯁꯨ ꯁꯛꯇꯤ ꯂꯩꯕꯗꯨꯁꯨ ꯄꯨꯂꯞ ꯕ꯭ꯔꯤꯇꯤ ꯀꯧꯕ ꯑꯗꯩ ꯁꯛꯇꯤ ꯂꯩꯕ ꯍꯟꯖꯟ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯟꯒꯅꯨ ꯍꯥꯏ ꯌꯥꯗꯕ ꯍꯦꯛꯇ ꯈꯜꯂꯛꯄ ꯑꯗꯨꯅ ꯇ꯭ꯔꯤꯁꯅꯥ ꯀꯧꯏ ꯇ꯭ꯔꯤꯁꯅꯥꯁꯤꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯑꯣꯠꯂꯤꯁꯦ ꯑꯩꯈꯣꯏꯕꯨ ꯙ꯭ꯌꯥꯟ ꯇꯧꯕ ꯃꯇꯝ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯁꯦ ꯇ꯭ꯔꯤꯁꯅꯥꯁꯤꯅꯤ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯙ꯭ꯌꯥꯟ ꯇꯧꯔꯤꯉꯩ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅ ꯅꯤꯡꯁꯤꯡꯉꯤꯉꯩ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯒꯅ ꯁꯨꯔꯗ ꯙ꯭ꯌꯥꯟ ꯇꯧꯔꯤꯉꯩꯗꯣ ꯅꯠꯇ꯭ꯔꯒ ꯑꯣꯝꯗ ꯙ꯭ꯌꯥꯟ ꯇꯧꯔꯤꯉꯩꯗꯣ ꯑꯗꯨꯗꯩ ꯍꯦꯛꯇ ꯆꯪꯉꯛꯀꯗꯣꯏꯅꯤ ꯑꯗ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏ ꯃꯌꯥꯝꯁꯦ ꯁꯤ ꯄꯥꯝꯗꯦ ꯍꯥꯏ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯒꯨꯔꯨꯗꯦꯕꯅ ꯌꯥꯝ ꯏꯔꯥꯏ ꯂꯥꯏ ꯍꯥꯏꯔꯝꯃꯤ ꯊꯥꯗꯣꯛꯄ ꯍꯥꯏꯁꯦ ꯄꯥꯝꯃꯤ ꯍꯥꯏꯕ ꯊꯥꯗꯣꯛꯄꯁꯤꯗꯤ ꯁꯤꯗꯤ ꯌꯥꯝ ꯂꯥꯏ ꯑꯗ ꯑꯩ ꯄꯩꯁా ꯂꯩꯔꯦ ꯄꯩꯁా ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯏꯖꯠ ꯄꯥꯝꯃꯤ ꯍꯥꯏꯕ ꯏꯖꯠ ꯄꯥꯝꯃꯤ ꯍꯥꯏꯁꯦ ꯏꯖꯠ ꯊꯥꯗꯣꯛꯄ ꯍꯥꯏꯁꯦ ꯁꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯂꯨꯔꯤꯕꯅꯤ ꯑꯗꯨ ꯁꯤꯗꯤ ꯌꯥꯝ ꯂꯥꯏ ꯏꯖꯠ ꯄꯥꯝꯃꯤ ꯍꯥꯏꯁꯦ ꯑꯩ ꯏꯖꯠ ꯄꯥꯝꯗꯦ ꯏꯖꯠꯀꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯅꯤ ꯍꯥꯏꯕ ꯄꯩꯁꯥ ꯑꯩꯒꯤ ꯂꯩꯖꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯠꯊꯣꯛꯑꯅꯤ ꯑꯩ ꯄꯩꯁꯥꯒꯤ ꯑꯄꯥꯝꯕꯃuk ꯊꯝꯃꯔꯣꯏ ꯍꯥꯏꯕ ꯁꯤꯗꯤ ꯌꯥꯝ ꯂꯥꯏ ꯑꯗꯨꯒ ꯄꯥꯝꯗꯕꯁꯤꯕꯨ ꯇ꯭ꯌꯥꯛ ꯇꯧꯕ ꯊꯥꯗꯣꯛꯄ ꯍꯥꯏꯗꯤ ꯃꯗꯨ ꯑꯩꯅ ꯌꯥꯅ ꯑꯦꯛꯁꯦꯞ ꯇꯧꯗꯣꯏꯅꯤ ꯁꯤ ꯌꯥꯝ ꯑꯔꯨꯕ ꯑꯃꯅꯤ ꯁꯤꯅꯤ ꯂꯨꯔꯤꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗ꯭ꯔꯕ ꯅꯨꯄꯥꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯇꯣꯞꯄꯒꯤꯁꯨ ꯀꯥꯏꯅꯅꯕ ꯐꯠꯇꯕꯇ ꯇꯧ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯐꯠꯇꯅꯕꯗ ꯇꯧ ꯂꯩꯕ ꯑꯗꯨ ꯃꯤꯗꯣ ꯁꯨꯅ ꯅꯤꯡꯗꯦꯕ ꯃꯁꯛꯇꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯑꯦꯕ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯁꯥꯎꯅꯤꯡꯉꯤꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯋꯥꯔꯤ ꯁꯨꯛꯁꯥꯟ ꯁꯥꯟꯅꯅꯤꯡꯗꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯇꯝꯒꯗꯕꯅꯦꯕ ꯁꯤꯕꯨ ꯀꯔꯤ ꯀꯧꯒꯦꯕꯨ ꯄꯥꯝꯗꯦ ꯍꯥꯏꯁꯦ ꯊꯥꯗꯣꯛꯄ ꯇ꯭ꯌꯥꯛ ꯀꯧꯋꯦꯕ ꯁꯤꯁꯨ ꯁꯤꯅꯤ ꯈ꯭ꯋꯥꯏ ꯁꯥꯊꯤꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯗꯤ ꯄꯥꯝꯗꯕ ꯃꯤꯗꯣ ꯃꯥꯅ ꯑꯩꯕꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯕ ꯑꯩꯅꯁꯨ ꯃꯥꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯃꯥꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯍꯥꯏꯕꯨ ꯑꯩꯒꯤ ꯁꯥꯙꯅꯥꯒꯤ ꯑꯣꯏꯅ ꯌꯦꯡꯉꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯋꯥꯁꯨ ꯁꯨꯀꯧꯁꯨ ꯀꯧꯅꯅꯤꯡꯗꯕ ꯃꯤꯗꯣ ꯑꯗꯨ ꯍꯔꯤꯑꯣꯝ ꯑꯃꯅ ꯍꯦꯛ ꯀꯧꯔꯨꯕ ꯑꯗꯨ ꯌꯥꯏ ꯃꯇꯝ ꯃꯥꯡꯗꯦ ꯑꯗꯨꯗꯤ ꯁꯦꯀꯦꯟ ꯑꯃꯅꯤ ꯈꯛꯇꯒꯤ ꯋꯥꯅꯤ ꯁꯤ ꯌꯥꯏ ꯑꯗꯨꯗꯨꯒ ꯃꯤꯅꯤꯠ 5-10 ꯃꯥꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯕ ꯑꯩꯈꯣꯏꯒ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯕ ꯑꯗꯨꯗꯤ ꯃꯤꯅꯤꯠ 5-10 ꯀꯥꯏꯊꯣꯛꯑꯒ ꯃꯇꯝ ꯀꯥꯏꯊꯣꯛꯑ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗꯤ ꯀꯥꯟꯅꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯅꯗꯤ ꯃꯤꯗꯨ ꯐꯠꯇꯕꯅꯤ ꯈꯪꯕꯅꯤꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕ ꯁꯤꯗꯤ ꯃꯥꯒꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯐꯪꯖꯔꯒꯗꯤ ꯑꯗ ꯌꯥꯝꯅ ꯃꯇꯝ ꯄꯨꯔꯥ ꯀꯥꯏꯊꯣꯛꯄꯗꯤ ꯌꯥꯗꯦ
ꯀꯔꯤꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯥ ꯏꯁꯥꯒꯤ ꯁꯥꯙꯅ ꯇꯧꯗꯧꯕ ꯊꯕꯛ ꯆꯠꯇꯧꯕ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯂꯩꯕꯅꯤ ꯃꯥꯒꯤꯗꯪ ꯂꯣꯏ ꯀꯥꯏꯊꯣꯛꯑꯗꯤ ꯑꯃꯨꯛ ꯑꯩ ꯊꯕꯛ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯣꯏ ꯀꯥꯏꯔꯅꯤ ꯑꯗꯨꯅ ꯊꯕꯛ ꯍꯥꯡꯕ ꯃꯔꯛꯇ ꯃꯤꯅꯤꯠ 5 ꯈꯛꯇ ꯑꯣꯏꯕ ꯌꯥꯏ ꯃꯤꯅꯤꯠ 10 ꯈꯛꯇ ꯑꯣꯏꯕ ꯌꯥꯏ ꯃꯥꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯁꯥ ꯑꯃ ꯐꯪꯉꯦ ꯅꯠꯇ꯭ꯔꯒ ꯅꯣꯂꯦꯖ ꯑꯃ ꯐꯪꯉꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯅꯤ ꯑꯩꯅꯗꯤ ꯄꯥꯝꯖꯗꯕꯩ ꯋꯥꯅꯤ ꯀꯩꯒꯤꯅꯣꯗꯤ ꯃꯤꯗꯨ ꯀꯦꯔꯦꯛꯇꯔꯗꯣ ꯐꯠꯇꯕꯅꯤꯅ ꯑꯗꯣ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯃꯥꯒꯤꯗꯃꯛꯇ ꯀꯥꯏꯊꯣꯛꯄꯤꯔꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯤꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯔꯝꯗꯗꯤ ꯌꯥꯝ ꯉꯥꯡꯉꯣꯏꯗꯧꯅꯤ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄꯗ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯪꯗꯧꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯍꯪꯉꯛꯑꯕ ꯑꯗꯨꯗꯤ ꯍꯥꯏꯗ ꯌꯥꯗꯦ ꯈꯖꯤꯛꯇꯪ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯒꯗꯧꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯌꯥꯝ ꯉꯥꯡꯉꯕ ꯑꯗꯨꯗꯤ ꯇꯥꯔꯤꯕ ꯃꯤꯗꯣ ꯑꯗꯨꯅ ꯇꯥꯅꯤꯡꯉꯛꯇꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯇꯥꯔꯤꯕ ꯃꯤꯗꯨꯒꯤ ꯌꯥꯝꯅ ꯍꯪꯉꯕ ꯃꯉꯣꯟꯗꯒꯤ ꯌꯥꯝ ꯇꯥꯔꯕ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯥ ꯍꯔꯥꯎꯕꯅꯤ ꯃꯤ ꯑꯇꯣꯞꯄ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯪꯒꯗꯧꯅꯤ ꯑꯗꯨ ꯃꯉꯣꯟꯗꯒꯤꯗ ꯇꯥꯊꯣꯛꯀꯗꯧꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕ ꯃꯤꯗꯣ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯃꯥꯏ ꯀꯦꯔꯦꯛꯇꯔꯗꯨ ꯐꯠꯇꯕꯅꯤꯅ ꯁꯤꯕꯨ ꯀꯔꯤ ꯀꯧꯒꯦꯕꯨ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯑꯩꯅ ꯀꯥꯏꯊꯣꯛꯑꯒ ꯃꯥꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯕꯅꯤꯅ ꯁꯤꯕꯨ ꯀꯔꯤ ꯀꯧꯒꯦꯕꯨ ꯄꯥꯝꯗꯕꯕꯨ ꯇ꯭ꯌꯥꯒ ꯇꯧꯕ ꯀꯧꯏ ꯁꯤꯅꯤ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯄꯥꯝꯗꯕꯕꯨ ꯇ꯭ꯌꯥꯒ ꯇꯧꯕ ꯍꯥꯏꯕ ꯑꯣꯏꯔꯣ ꯑꯄꯥꯝꯕꯕꯨ ꯇ꯭ꯌꯥꯒ ꯇꯧꯕ ꯍꯥꯏꯕ ꯑꯣꯏꯔꯣ ꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯋꯥ ꯑꯃꯐꯥꯎ ꯅꯠꯇꯦ ꯒꯨꯔꯨꯗꯦꯕꯅ ꯏꯁꯝ ꯁꯝꯅ ꯍꯥꯏ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯅꯣꯡꯃ ꯈꯛꯇꯪ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯣ ꯅꯣꯡꯃ ꯈꯛꯇꯪ ꯊꯥꯗꯣꯛꯁꯨ ꯇꯧꯔꯨꯅꯨ ꯍꯥꯏ ꯍꯞꯇꯥ ꯑꯃꯗ ꯊꯨꯝ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯏꯟꯖꯥꯡ ꯃꯍꯥꯎ ꯌꯥꯎꯔꯣꯏ ꯑꯗꯣ ꯍꯞꯇꯥ ꯑꯃꯗ ꯅꯣꯡꯃ ꯈꯛꯇꯪ ꯊꯨꯝ ꯌꯥꯎꯗꯅ ꯆꯥꯔ ꯌꯦꯡꯉꯨ ꯍꯥꯏ ꯑꯗꯩ ꯍꯞꯇꯥ ꯑꯃꯃꯝ ꯁꯨꯝ ꯇꯧꯀꯥꯟꯗꯗꯤ ꯊꯨꯝ ꯌꯥꯎꯗꯅ ꯆꯥꯔꯀꯥꯟꯗ ꯆꯥꯔꯤꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯄꯨꯝꯅꯃꯛꯁꯦ ꯑꯃꯅ ꯊꯨꯝꯅ ꯑꯃꯅ ꯆꯤꯅꯤꯅ ꯑꯃꯅ ꯊꯥꯎꯅ ꯑꯃꯅ ꯃꯣꯔꯣꯛꯅ ꯁꯤꯅ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯤꯒꯤ ꯃꯍꯥꯎꯁꯦ ꯂꯣꯏꯅꯃꯛ ꯈꯪꯗ꯭ꯔꯕꯅꯤ ꯑꯂꯨꯒꯤ ꯃꯍꯥꯎ ꯇꯣꯉꯥꯟꯅ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯊꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯀꯥꯟꯗꯗꯤ ꯑꯂꯨꯒꯤ ꯃꯍꯥꯎꯅ ꯀꯗꯥꯏ ꯍꯋꯥꯏꯒꯤ ꯃꯍꯥꯎꯅ ꯀꯗꯥꯏ ꯊꯣꯡꯉꯤꯕ ꯏꯟꯖꯥꯡ ꯃꯌꯥꯝꯗꯣ ꯑꯗꯩ ꯀꯣꯕꯤꯒꯤ ꯃꯍꯥꯎꯅ ꯀꯗꯥꯏ ꯁꯦꯕꯣꯠꯀꯤ ꯃꯍꯥꯎꯅ ꯀꯗꯥꯏ ꯑꯗꯣ ꯑꯃꯕꯨ ꯈꯪꯂꯣꯏꯗꯧꯅꯤ ꯅꯥꯀꯨꯞꯄꯤꯒꯤ ꯃꯍꯥꯎꯅ ꯀꯗꯥꯏ ꯅꯄꯥꯛꯄꯤꯒꯤ ꯃꯍꯥꯎꯅ ꯀꯗꯥꯏ ꯅꯥꯀꯨꯞꯄꯤꯒꯤ ꯃꯍꯥꯎꯒ ꯅꯄꯥꯛꯄꯤꯒꯤ ꯃꯍꯥꯎꯒ ꯃꯥꯟꯅꯗꯦ ꯊꯨꯝꯗ ꯍꯥꯞꯆꯤꯟꯈ꯭ꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯃꯤꯛꯁ ꯇꯧꯈ꯭ꯔꯦ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂꯅꯤ ꯊꯥꯎ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯩ ꯅꯥꯀꯨꯞꯄꯤꯒꯤ ꯃꯍꯥꯎꯅ ꯀꯗꯥꯏ ꯅꯄꯥꯛꯄꯤꯒꯤ ꯃꯍꯥꯎꯅ ꯀꯗꯥꯏ ꯑꯂꯨꯒꯤ ꯃꯍꯥꯎꯅ ꯀꯗꯥꯏ ꯁꯦꯕꯣꯠꯀꯤ ꯃꯍꯥꯎꯅ ꯀꯗꯥꯏ ꯑꯃꯕꯨ ꯈꯪꯉꯔꯣꯏꯗꯧꯅꯤ ꯀꯔꯤꯒꯨꯝꯕ ꯊꯨꯝ ꯌꯥꯎꯗꯅ ꯆꯥꯔꯒ ꯌꯦꯡꯉꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯥꯀꯨꯞꯄꯤꯗ ꯃꯥꯏ ꯑꯈꯟꯅꯕ ꯃꯍꯥꯎ ꯑꯃ ꯌꯥꯎꯔꯦꯕ ꯑꯗꯨ ꯈꯪꯉꯗꯧꯅꯤ ꯀꯔꯤꯒꯨꯝꯕ ꯊꯨꯝ yaudana charaba morok yaudana thau yaudana charaba phutlaga champut phutpagumani injang thongi du maina chap chana na loi thongdoini otba khotpa ama khul sumnagi thum haproi doini thau haproi doini morok haproi doini aduduga charaga mayam taste tor yengbiu kamai togena adu matamdu soi khangadon aduna chilau thiba mi sidi pamiga sigi pamdega tori mayam do mayam punam loi tawi haibana te kanagum angang singdi yam tawali adu chilau thiganba angang dani heli ahlo rakanda di mature rakanda di sina phai sina phatte haibudu yengaga chai chilau thiba leiti hakchang yengaga kanaba yengaga chai angang singdi chilau yam thi adu angang chilau yam thibudu su karigumba masana yana practice tawu hawraba de loi fagardo aduna cha akhoi manipur di cha yam thoidona thakna de thakpadi thai adesu yam hena cha da edik oiba cha thaktradi adi haiba leite aduga somdadi inma india gi mafam kudi maktadi nonga amade numitabo ndang tumum dai bogda cha thai nomada manga taruk tarela aduna hafta amda noma cha suktak ta unu hai atai thakpa ya coffee thakpa ya natra green tea thakpa ya tulsi phulaga tulsi phajan thabiro aduduga tulsi maton thatlaga cha dona thakpa yabani adun laihau tauba adi lok khuba lok thungba weather change matamda yam phabani ade ma weather change ki khwai phabamna hauji ayingbadagi asaba laani laphutaro kangau jabsu yai natragana irola charju yai laphutaro yam phabani hauji hawi laphutaro kangau laphutaro natragan kari hai paknam laphutaro gi paknam oina charju yai singju charju yai laphutaro chaning momong du chabe yai laphutaro weather change yam phabani
ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠ ꯑꯃ ꯀꯔꯤꯒꯨꯝꯕ ꯇꯧꯗ꯭ꯔꯕ ꯍꯞꯇꯥ ꯑꯃꯗ ꯑꯃꯈꯛꯇꯪ ꯅꯣꯡꯃ ꯈꯛꯇꯪꯅꯤ ꯊꯨꯝ ꯁꯨꯛꯆꯥ ꯆꯥꯔꯣꯏꯗꯣꯏꯅꯤ ꯊꯨꯝ ꯆꯥꯔꯣꯏ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯊꯨꯝ ꯑꯃꯐꯥꯎ ꯈꯖꯤꯛꯇꯪꯐꯥꯎ ꯍꯥꯞꯄ ꯌꯥꯔꯔꯣꯏꯗꯧꯅꯤ ꯑꯗ ꯆꯤꯅꯤ ꯊꯥꯗꯣꯛꯄ ꯌꯥꯏ ꯆꯤꯅꯤ ꯁꯨꯛꯆꯥ ꯆꯥꯔꯣꯏ ꯆꯥꯗꯤ ꯊꯛꯄ ꯌꯥꯏ ꯆꯤꯅꯤ ꯊꯥꯗꯣꯛꯄ ꯅꯨꯃꯤꯠꯇꯣ ꯆꯥ ꯊꯥꯗꯣꯛꯄꯒꯤꯅ ꯑꯃꯅꯤ ꯆꯤꯅꯤ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯃꯗꯨꯗꯣ ꯈꯤꯔ ꯍꯧꯔꯁꯨ ꯌꯥꯏ ꯈꯤꯔ ꯑꯗꯣ ꯆꯤꯅꯤ ꯊꯥꯔꯣꯏꯗꯧꯕ ꯆꯥ ꯊꯛꯄ ꯌꯥꯏ ꯂꯦꯀꯤꯟ ꯇꯧꯕꯇꯕꯨ ꯀꯩꯗꯧꯒꯦꯕꯨ ꯆꯥꯗꯣ ꯆꯤꯅꯤ ꯊꯥꯔꯣꯏꯗꯧꯕ ꯀꯩꯒꯤꯅꯣꯗꯤ ꯆꯤꯅꯤ ꯊꯥꯗꯣꯛꯀꯦꯅ ꯈꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯑꯩꯅ ꯄꯥꯝꯖꯕ ꯄꯣꯠꯁꯤꯡ ꯍꯞꯇꯥ ꯑꯃꯗ ꯑꯃꯃꯝ ꯊꯥꯗꯣꯛꯑꯕ ꯑꯃꯃꯨꯛ ꯑꯗꯨꯗꯒꯤꯗꯤ ꯃꯃꯩꯗꯗꯤ ꯇꯞꯅ ꯄꯥꯝꯖꯕ ꯄꯣꯠ ꯊꯥꯗꯣꯛꯄꯗꯒꯤꯗꯤ ꯄꯥꯝꯗꯕꯕꯨ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯁꯥꯅ ꯃꯇꯣꯝꯇ ꯂꯥꯛꯆꯔꯗꯧ ꯒꯨꯔꯨꯗꯦꯕꯅ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯅ ꯇ꯭ꯔꯤꯁꯅꯥ ꯍꯥꯏꯁꯦ ꯍꯦꯛꯇ ꯌꯥꯝ ꯀꯟꯅ ꯑꯩꯅ ꯈꯜꯂꯣꯏꯒꯦ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯈꯟꯖꯜꯂꯛꯄ ꯆꯤꯟꯇꯥ ꯄꯨꯔꯣꯏ ꯑꯩ ꯀꯔꯤꯝ ꯈꯜꯂꯔꯣꯏ ꯁꯪꯁꯥꯔ ꯍꯥꯏꯁꯦ ꯕ꯭ꯔꯍ꯭ꯃ ꯁꯇ꯭ꯌꯝ ꯖꯒꯠ ꯃꯤꯊ꯭ꯌꯥ ꯖꯤꯕꯣ ꯕ꯭ꯔꯍ꯭ꯃꯩꯕꯅ ꯄꯔꯥ ꯁꯪꯁꯥꯔ ꯍꯥꯏꯁꯦ ꯃꯤꯊ꯭ꯌꯥꯅꯤ ꯀꯔꯤꯝꯕꯨ ꯂꯩꯇꯕꯅꯤ ꯑꯣꯏꯗꯕꯅꯤ ꯍꯦꯄꯤꯅꯦꯁ ꯏꯁ ꯋꯤꯊꯤꯟ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯃꯄꯥꯟꯗ ꯊꯤꯔꯒ ꯅꯨꯡꯉꯥꯏꯕ ꯐꯪꯉꯣꯏ ꯑꯗꯨꯏꯁꯨ ꯍꯦꯛꯇ ꯌꯥꯔꯛꯇꯦ ꯀꯗꯥꯏꯗꯩꯅꯣ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛꯇ ꯐꯥꯎꯖꯜꯂꯛꯏ ꯑꯗꯨ ꯐꯥꯎꯖꯜꯂꯛꯏ ꯃꯌꯥꯝꯁꯦ ꯇ꯭ꯔꯤꯁꯅꯥ ꯍꯥꯏꯁꯤꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯀꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪꯗꯤ ꯀꯔꯤꯒꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯊꯥꯗꯣꯛꯄꯤꯔꯣ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯃꯣꯕꯥꯏꯜꯁꯤꯁꯨ ꯃꯣꯕꯥꯏꯜ ꯑꯦꯗꯤꯛ ꯑꯣꯏꯔꯦ ꯅꯍꯥꯁꯤꯡꯗ ꯅꯠꯇꯅ ꯑꯍꯟꯁꯨ ꯃꯣꯕꯥꯏꯜ ꯑꯦꯗꯤꯛ ꯑꯣꯏꯕꯁꯨ ꯌꯥꯎꯔꯦ ꯅꯣꯡꯃꯗꯤ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯍꯞꯇꯥ ꯑꯃꯗ ꯅꯣꯡꯃ ꯃꯣꯕꯥꯏꯜꯁꯦ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯠꯇꯅ ꯐꯦꯁꯕꯨꯛ ꯑꯣꯏꯔꯣ ꯑꯐꯕꯒꯤ ꯐꯦꯁꯕꯨꯛꯇꯁꯨ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯌꯨꯇꯨꯕꯇꯁꯨ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯠꯁꯪꯒ ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯗꯨꯗꯩ ꯁꯤꯗꯤ ꯌꯥꯝ ꯐꯕꯩ ꯋꯥꯅꯤ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯗꯨ ꯌꯥꯝ ꯐꯕꯩ ꯋꯥꯅꯤ ꯌꯨꯇꯨꯕꯇꯁꯨ ꯂꯩ ꯐꯦꯁꯕꯨꯛꯇꯁꯨ ꯂꯩ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯆꯦꯅꯦꯜꯁꯨ ꯂꯩ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯨ ꯂꯩ ꯁꯪꯁꯀ꯭ꯔꯤꯠ ꯇꯝꯕꯒꯤ ꯀꯔꯤꯒꯨꯝꯕ ꯏꯁꯩ ꯇꯝꯕꯒꯤ ꯂꯩ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯤ ꯌꯥꯝ ꯐꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛ ꯌꯦꯡꯕꯗꯨꯗꯤ ꯌꯥꯝꯐꯕꯩ ꯋꯥꯅꯤ ꯐꯦꯁꯕꯨꯛꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯉꯕ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯋꯥꯠꯁꯑꯞꯄꯨ ꯌꯦꯡꯉꯤꯉꯩꯗꯤ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯠꯁꯑꯞꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯉꯕ ꯌꯨꯇꯨꯕꯇꯣ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯉꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯨꯇꯨꯕꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯉꯛꯑꯕ ꯃꯣꯕꯥꯏꯜꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯉꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯕꯥꯏꯜꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯉꯛꯑꯕ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯦꯗꯤꯛ ꯑꯣꯏꯔꯕ ꯃꯣꯕꯥꯏꯜꯗꯣ ꯊꯥꯗꯣꯛꯄ ꯉꯝꯃꯛꯇ꯭ꯔꯕ ꯌꯨꯇꯨꯕꯇ ꯊꯥꯗꯣꯛꯄ ꯉꯝꯃꯛꯇ꯭ꯔꯕ ꯐꯦꯁꯕꯨꯛꯇ ꯊꯥꯗꯣꯛꯄ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯪꯗꯅ ꯃꯅꯨꯡꯗ ꯍꯨ ꯆꯪꯈ꯭ꯔꯕꯅꯤ ꯕ꯭ꯔꯦꯟ ꯃꯅꯨꯡꯗ ꯑꯗꯨꯅ ꯉꯁꯤ ꯅꯣꯡꯃꯗꯤ ꯍꯞꯇꯥ ꯑꯃꯗ ꯃꯣꯕꯥꯏꯜꯁꯦ ꯍꯞꯇꯥ ꯑꯃꯗ ꯅꯣꯡꯃ ꯃꯣꯕꯥꯏꯜꯁꯦ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯠꯇꯅ ꯑꯇꯩ ꯑꯃꯐꯥꯎ ꯌꯦꯡꯉꯔꯣꯏ ꯍꯥꯏꯁꯦ ꯋꯥꯁꯛꯄꯤꯕ ꯌꯥꯏ ꯍꯞꯇꯥ ꯑꯃꯗ ꯅꯣꯡꯃ ꯋꯥꯠꯁꯑꯞꯄꯨ ꯈꯣꯠꯂꯣ ꯉꯁꯤꯗꯤ ꯁꯠꯁꯪꯒꯤ ꯍꯥꯡꯕ ꯅꯠꯇꯅ ꯋꯥꯠꯁꯑꯞꯀꯤ ꯑꯇꯩ ꯑꯃꯐꯥꯎ ꯍꯥꯡꯉꯔꯣꯏ ꯌꯦꯡꯉꯔꯣꯏ ꯐꯦꯁꯕꯨꯛꯄꯨ ꯑꯣꯏꯔꯁꯨ ꯑꯞꯂꯣꯗ ꯀꯩꯃꯨꯛ ꯇꯧꯔꯣꯏ ꯃꯤꯅ ꯊꯥꯔꯛꯄ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯌꯦꯡꯉꯔꯣꯏ ꯑꯗꯩ ꯌꯨꯇꯨꯕꯇ ꯍꯥꯏꯕ ꯑꯣꯏꯔꯣ ꯁꯠꯁꯪꯒꯨꯝꯕ ꯄꯔꯥ ꯅꯩꯅꯕꯒꯨꯝꯕ ꯄꯥꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯝꯕꯒꯨꯝꯕ ꯑꯗꯨ ꯅꯠꯇꯅ ꯌꯨꯇꯨꯕꯁꯤꯁꯨ ꯍꯥꯡꯉꯔꯣꯏ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯄ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯣꯛꯑꯅꯤ ꯑꯗꯨꯒ ꯗꯔꯀꯥꯔ ꯂꯩꯇꯅ ꯃꯤꯉꯣꯟꯗ ꯑꯩ ꯐꯣꯟ ꯇꯧꯔꯔꯣꯏꯅ ꯋꯥꯠꯁꯑꯞ ꯄꯤꯕꯁꯤꯗꯩ ꯍꯧꯕ ꯌꯥꯏ ꯁꯤꯅ ꯃꯔꯤꯁꯨꯕꯅꯤ ꯇ꯭ꯔꯤꯁꯅꯥ ꯍꯥꯏꯁꯤꯅ ꯃꯉꯥꯁꯨꯕꯗ ꯍꯦꯕꯤꯠ ꯍꯥꯏꯁꯦ ꯁꯤ ꯇ꯭ꯔꯤꯁꯅꯥꯒ ꯈꯤꯇꯪ ꯅꯛꯅꯔꯗꯣꯏꯅꯤ ꯍꯦꯕꯤꯠ ꯍꯥꯏꯁꯦ ꯍꯩꯅꯕꯤ ꯍꯥꯏꯁꯦ ꯁꯤꯅꯤ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯄꯥꯝꯗꯅ ꯐꯠꯇꯕ ꯊꯕꯛꯄꯨ ꯑꯣꯏꯔꯣ ꯅꯝꯗꯅ ꯅꯣꯡꯃꯩ ꯆꯤꯟꯗꯣꯟꯗ ꯃꯤ ꯑꯇꯣꯞꯄꯅ ꯇꯧꯍꯟꯕꯒꯨꯝꯅ ꯏꯟꯖꯜꯂ ꯇꯧꯔꯤꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯈꯪꯉꯕ ꯊꯥꯗꯣꯛꯅꯤꯡꯉꯕ ꯐꯠꯇꯦ ꯍꯥꯏꯁꯤ ꯈꯪꯉꯕ ꯑꯗꯨꯑꯣꯏꯁꯨ ꯐꯠꯇꯕ ꯄꯣꯠꯇꯣ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯍꯟꯖꯟ ꯇꯧꯔꯤꯁꯦ ꯌꯨ ꯐꯠꯇꯦ ꯈꯪꯕ ꯃꯤ ꯌꯨ ꯊꯥꯗꯣꯛꯀꯦ ꯍꯥꯏꯔ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯆꯨꯔꯨꯞ ꯊꯛꯄꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯒ ꯆꯨꯔꯨꯞ ꯊꯛꯄꯁꯦ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯅ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯁꯤꯁꯦ ꯍꯦꯕꯤꯠꯅꯅꯤ ꯆꯨꯔꯨꯞꯇꯣ ꯍꯥꯎꯕꯩ ꯅꯠꯇꯦ ꯆꯨꯔꯨꯞꯇꯣ ꯐꯕꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯏꯟꯗꯤꯌꯥꯗꯁꯨ ꯆꯥꯛ ꯆꯥꯔꯦ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯄꯤꯁꯛ ꯄꯤꯉꯩꯗꯤ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯕꯅꯤꯅ ꯆꯥꯛꯅ ꯄꯨꯛ ꯊꯟꯕꯣꯏ ꯈꯜꯂꯤ ꯇꯟ ꯆꯥ ꯀꯥꯟꯗꯗꯤ ꯇꯟꯗꯣ 20-30 ꯆꯥꯔꯕ ꯑꯗꯨꯏ ꯃꯇꯨꯡ ꯆꯥꯛ ꯂꯩꯇ꯭ꯔꯕ꯭ꯔꯥꯅ ꯍꯪꯉꯦꯅ ꯋꯥꯔꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ ꯑꯗꯨꯅ ꯆꯥꯛꯇꯨꯅ ꯍꯥꯎꯕꯒꯤ ꯈꯛꯇ ꯅꯠꯇꯦ ꯇꯟꯗꯨꯅ ꯍꯥꯎꯇꯕꯒꯤ ꯅꯠꯇꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯍꯦꯕꯤꯠ ꯑꯃ ꯂꯩꯈ꯭ꯔꯕ ꯑꯗꯩ ꯍꯛꯆꯥꯡꯁꯤꯁꯨ ꯍꯦꯕꯤꯠ ꯑꯃ ꯂꯩꯈ꯭ꯔꯕ ꯍꯛꯆꯥꯡꯗꯁꯨ ꯑꯗꯨꯅ ꯇꯟ ꯆꯥ ꯃꯇꯝꯗꯗꯤ ꯄꯨꯛꯇꯣ ꯏꯌꯥꯡ ꯌꯥꯡꯒꯨꯝ ꯈꯜꯂꯦꯕ ꯀꯔꯤꯝꯐꯥꯎ ꯌꯥꯎꯗꯕꯒꯨꯝꯅ ꯈꯜꯂꯦꯕ
ꯆꯥꯛ ꯆꯥ ꯃꯇꯝꯗꯗꯤ ꯄꯨꯛꯅꯤꯡꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯄꯤꯁꯛ ꯄꯤꯛꯉꯩꯗꯤ ꯆꯥꯔ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯆꯥꯛ ꯆꯥꯕꯗ ꯃꯁꯥꯅ ꯑꯗꯨꯝ ꯆꯨꯁꯟꯅꯈꯤꯑꯕ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯨꯖꯥꯛ ꯈꯛꯇ ꯆꯥꯕ ꯂꯩ ꯆꯥꯛ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤ ꯁꯨꯃꯥꯏꯅ ꯑꯗꯣ ꯆꯨꯖꯥꯛ ꯈꯛꯇ ꯆꯥꯔꯒꯗꯤ ꯅꯨꯡꯁꯤꯠ ꯀꯥꯗꯅ ꯑꯩꯈꯣꯏ ꯆꯥꯕ ꯑꯃꯨꯛ ꯇꯨꯝꯃꯔꯣꯏ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯈꯔꯗꯅ ꯑꯂꯨ ꯈꯛꯇ ꯆꯥꯕꯁꯨ ꯂꯩ ꯅꯣꯡꯉꯥꯟꯕꯁꯨ ꯑꯂꯨ ꯅꯨꯡꯊꯤꯟꯁꯨ ꯑꯂꯨ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯑꯂꯨ ꯑꯗꯩ ꯗꯤꯟꯅꯔꯗꯁꯨ ꯑꯂꯨ ꯂꯟꯁꯇꯁꯨ ꯑꯂꯨꯗ ꯆꯥꯕ ꯑꯗꯨꯒꯤ ꯑꯂꯨꯗ ꯆꯥꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯂꯨꯗ ꯆꯥꯎ ꯍꯥꯏꯔꯒꯗꯤ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠ ꯀꯥꯗꯅ ꯆꯥꯕ ꯇꯨꯝꯃꯔꯣꯏ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯍꯦꯕꯤꯠꯅꯅꯤ ꯑꯃꯅ ꯍꯛꯆꯥꯡꯒꯤ ꯍꯦꯕꯤꯠ ꯁꯨꯝ ꯆꯥꯈ꯭ꯔꯕꯅꯤꯅ ꯍꯛꯆꯥꯡꯁꯨ ꯑꯗꯨ ꯆꯥꯕ ꯃꯇꯝꯗ ꯃꯁꯥꯅ ꯑꯗꯨꯝ ꯆꯥꯕ ꯇꯨꯝꯕꯕꯨ ꯑꯣꯏꯔꯣ ꯃꯗꯨꯒꯤ ꯇꯨꯝꯅꯅꯕ ꯁꯛꯇꯤꯗꯨ ꯃꯅꯨꯡꯗ ꯌꯥꯎꯖꯈ꯭ꯔꯦꯕ ꯑꯗꯨꯝ ꯁꯦꯝꯗꯅ ꯏꯚꯣꯂꯨꯁꯟꯗ ꯌꯥꯎꯈ꯭ꯔꯕ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯦꯝꯕ ꯍꯛꯆꯥꯡ ꯁꯦꯝꯕꯗꯨꯗ ꯃꯁꯥꯅ ꯌꯥꯎꯈ꯭ꯔꯕ ꯑꯗꯨꯗꯒꯤ ꯑꯃꯅ ꯄꯨꯛꯅꯤꯡꯒꯤ ꯍꯦꯕꯤꯠ ꯍꯥꯏꯁꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯄꯣꯠ ꯑꯃꯁꯦ ꯍꯟꯖꯟ ꯇꯧꯔꯕ ꯑꯗꯨ ꯁꯤꯗꯩꯗꯤ ꯍꯦꯕꯤꯠ ꯁꯦꯝꯃꯤ ꯋꯥꯈꯜ ꯑꯃꯁꯦ ꯍꯟꯖꯟ ꯁꯨꯝ ꯈꯜꯂꯕ ꯑꯗꯨꯒꯤ ꯍꯦꯕꯤꯠ ꯁꯦꯝꯃꯤ ꯒꯨꯔꯨꯗꯦꯕꯅ ꯍꯥꯏ ꯁꯝꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯈꯛꯇꯪ ꯋꯥꯈꯜꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯆꯥꯕꯕꯨ ꯑꯣꯏꯔో ꯀꯔꯤꯒꯨꯝꯕ ꯑꯦꯅꯤ ꯈꯨꯗꯤꯡꯃꯛ ꯀꯔꯤꯒꯨꯝꯕ ꯍꯦꯕꯤꯠ ꯑꯃ ꯁꯥꯒꯠꯀꯦ ꯍꯥꯏꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ 5ꯔꯛ ꯍꯟꯖꯟ ꯇꯧ ꯍꯥꯏ 5ꯔꯛ ꯈꯛꯇꯪ 5ꯔꯛ ꯍꯥꯏꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠ ꯉꯝꯗꯕ ꯅꯨꯃꯤꯠ 10ꯅꯤꯁꯨꯒꯤ ꯃꯅꯨꯡꯁꯤꯗ ꯅꯨꯃꯤꯠ 5ꯅꯤ ꯀꯔꯤꯒꯨꯝꯕ ꯉꯟꯅ ꯍꯧꯒꯠꯂꯕ ꯑꯗꯨꯑꯣꯏꯗꯤ ꯍꯦꯕꯤꯠ ꯑꯃ ꯐꯣꯝ ꯇꯧꯔꯗꯧ ꯇꯨꯄꯤ ꯎꯞꯄꯒ ꯆꯠꯄ ꯇꯨꯄꯤ ꯌꯥꯎꯗꯅ ꯆꯠꯂꯨ ꯍꯥꯏ ꯀꯥꯟꯗ ꯍꯩꯅꯗꯕ ꯏꯀꯣꯏꯒꯨꯝ ꯍꯩꯅꯗꯒꯨꯝ ꯇꯧꯗꯅ ꯏꯍꯥꯡꯒꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯕꯅꯤ ꯃꯣꯕꯥꯏꯜꯒꯤ ꯑꯦꯛꯖꯥꯝꯄꯜꯅ ꯆꯥꯟꯅꯔꯅꯤ ꯃꯣꯕꯥꯏꯜꯁꯦ ꯌꯥꯎꯗꯅ ꯊꯕꯛ ꯆꯠꯂꯨ ꯍꯥꯏꯔꯕ ꯑꯗꯨ ꯏꯍꯥꯡꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯤ ꯃꯌꯥꯝꯗꯤ ꯃꯣꯕꯥꯏꯜꯁꯤ ꯌꯥꯎꯗꯅ ꯉꯁꯤ ꯊꯕꯛꯁꯤ ꯆꯠꯂꯨ ꯍꯥꯏꯔꯒꯗꯤ ꯑꯃꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯎꯈꯠꯂꯕꯅꯤꯅ ꯃꯣꯕꯥꯏꯜꯗꯒꯤ ꯊꯕꯛ ꯌꯥꯝ ꯇꯧ ꯌꯥꯈ꯭ꯔꯦ ꯑꯗꯨꯅꯗꯤ ꯊꯕꯛꯇꯨ ꯇꯪꯈꯥꯏ ꯑꯃ ꯇꯦꯛꯑꯅꯤ ꯇꯧꯕ ꯉꯝꯃꯔꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯃꯤ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯕ ꯃꯤ ꯑꯃ ꯁꯤꯗ ꯎꯅꯁꯤ ꯍꯥꯏꯔꯦ ꯃꯥ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯩ ꯅꯪ ꯀꯗꯥꯏ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯂꯥꯛꯑꯦ ꯌꯧꯔꯛꯑꯦ ꯍꯥꯏ ꯑꯁ ꯑꯩ ꯈꯔ ꯊꯦꯡꯗꯣꯔꯦ ꯍꯥꯏꯕ ꯑꯣꯏꯔꯣ ꯃꯣꯕꯥꯏꯜꯗ ꯌꯥꯎꯔꯒꯗꯤ ꯊꯨꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯑꯣꯏꯗꯤ ꯃꯥ ꯄꯨꯡꯈꯥꯏ ꯑꯃ ꯋꯥꯠꯇꯧ ꯂꯩꯔꯕꯅꯤ ꯑꯩ ꯁꯤ ꯊꯕꯛꯁꯤꯃ ꯇꯧꯁꯤꯜꯍꯧꯒꯦ ꯁꯤꯃ ꯇꯧꯍꯧꯒꯦ ꯑꯁ꯭ꯋꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯗꯣ ꯌꯥꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯅ ꯑꯃꯅꯤ ꯊꯝꯃꯝꯃꯁꯤ ꯑꯗꯨꯗꯨꯒ ꯃꯣꯕꯥꯏꯜ ꯌꯥꯎꯗꯅ ꯆꯠꯄ ꯃꯇꯝꯗ ꯏꯍꯥꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯤꯁꯦ ꯁꯤ ꯀꯔꯤꯅ ꯐꯥꯎꯔꯤꯅꯣꯕꯨ ꯍꯦꯕꯤꯠꯅꯅꯦꯕ ꯀꯃꯥꯏꯅ ꯐꯥꯎꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯟꯅ ꯑꯩꯈꯣꯏ ꯇꯧꯕꯗꯒꯤꯅꯦꯕ ꯁꯤꯒꯤ ꯐꯥꯎꯔꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ 10ꯒꯤ ꯃꯅꯨꯡꯗ 5ꯔꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯑꯅꯧꯕ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯃ ꯑꯅꯧꯕ ꯄꯥꯏꯈꯠꯅꯤꯡꯕ ꯊꯕꯛ ꯑꯃ ꯍꯟꯅ ꯇꯧꯔꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯀꯦ ꯄꯨꯡ 4ꯗ ꯉꯟꯅ හꯧꯒꯠꯀꯦ ꯍꯥꯏꯁꯦ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯎꯒꯤ ꯌꯥꯝ ꯁꯥꯡꯗꯣꯛꯈ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯏꯐꯦꯛ ꯂꯩꯇꯦ ꯑꯗꯨꯒꯤ ꯁꯛꯇꯤ ꯂꯩꯇꯦ ꯑꯗꯨꯅ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯉꯟꯅ ꯄꯨꯡ 4ꯗ ꯍꯧꯒꯠꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯟꯅ ꯍꯧꯒꯠꯅꯤꯡꯕ ꯄꯨꯛꯅꯤꯡꯗ ꯑꯃ ꯐꯥꯎꯔꯗꯧꯅꯤ ꯉꯟꯅ ꯍꯧꯒꯠꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯇꯟꯕ ꯏꯁꯥꯗ ꯆꯣꯛꯊꯕ ꯑꯋꯥꯕ ꯍꯩꯅꯤꯡꯗꯕ ꯑꯃ ꯐꯥꯎꯔꯤꯁꯦ ꯍꯦꯕꯤꯠꯅꯅꯤ ꯑꯗꯨꯒꯤ ꯍꯩꯅꯤꯡꯗꯕ ꯇꯜꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ 5ꯔꯛ ꯍꯟꯅ ꯇꯧꯔꯕ ꯅꯨꯃꯤꯠ 5ꯅꯤ ꯉꯟꯅ ꯍꯧꯒꯠꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯧꯅꯤꯡꯕ ꯑꯃ ꯐꯥꯎꯔꯗꯧꯅꯤ ꯌꯣꯒꯕꯨ ꯇꯧꯕ ꯑꯣꯏꯔꯣ ꯙ꯭ꯌꯥꯟ ꯇꯧꯕ ꯍꯧꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯒꯤꯇꯥ ꯄꯥꯕ ꯍꯧꯕ ꯑꯣꯏꯔꯣ ꯑꯍꯥꯟꯕ ꯒꯤꯇꯥ ꯄꯥꯕ ꯍꯧꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯂꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦ ꯄꯥꯕꯁꯤꯕꯨ ꯀꯃꯥꯏꯅ ꯄꯥꯗꯧꯔꯤꯕꯅꯣ ꯍꯩꯇꯕꯅꯦ ꯈꯪꯃꯟꯗꯕꯅ ꯌꯥꯝꯕꯅꯦ ꯑꯁꯤꯕꯨ ꯍꯩꯗꯧ ꯃꯥꯟꯗꯦꯅ ꯈꯜꯂꯝꯃꯤ ꯑꯗꯩ ꯈꯔ ꯈꯖꯤꯛ ꯇꯧꯕꯗꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯒꯤꯇꯥ ꯄꯥꯕ ꯂꯣꯏ ꯍꯩꯔꯤꯁꯤꯅꯤ ꯅꯨꯡꯉꯥꯏꯔꯁꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯍꯥꯟꯕꯗ ꯍꯩꯇ꯭ꯔꯤꯗꯨꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯅꯤ ꯑꯍꯥꯟꯕ ꯍꯧꯕ ꯃꯇꯝꯗꯗꯤ ꯑꯗꯨꯅ ꯍꯦꯛ ꯂꯩꯔꯤꯕ ꯍꯦꯕꯤꯠ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯊꯥꯗꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯗꯣ ꯑꯍꯥꯟꯕꯗꯅ ꯊꯥꯗꯣꯛꯀꯦ ꯍꯥꯏꯁꯦ ꯋꯥꯁꯛ ꯇꯥꯔꯦ ꯑꯗꯩ ꯑꯅꯤꯁꯨꯕꯗꯅ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠ ꯑꯃꯁꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯤ ꯑꯩ ꯉꯟꯅ ꯊꯦꯡꯅ ꯍꯧꯒꯠꯄꯁꯦ ꯐꯠꯇꯦ ꯊꯦꯡꯅ ꯍꯧꯒꯠꯄ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕꯁꯦ ꯁꯤ ꯊꯥꯗꯣꯛꯀꯦꯅꯤ ꯑꯗꯣ ꯃꯥꯏ ꯑꯣꯄꯣꯖꯤꯠꯇꯤ ꯀꯔꯤ ꯗꯤꯇꯔꯃꯤꯅꯦꯁꯟ ꯂꯧꯗꯧꯅꯣꯕꯨ ꯑꯩ ꯉꯟꯅ ꯍꯧꯒꯠꯀꯦ ꯍꯥꯏꯁꯦ ꯂꯦꯞꯇꯧꯅꯦꯕ ꯑꯩꯅ ꯉꯟꯅ ꯍꯧꯒꯠꯀꯦ ꯍꯥꯏꯁꯦ ꯂꯦꯞꯇꯅ ꯑꯩ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕꯁꯤꯅꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯗꯨ ꯃꯥꯒꯤ ꯑꯣꯄꯣꯖꯤꯠ ꯉꯟꯅ ꯍꯧꯒꯠꯄꯗꯣ ꯑꯩ ꯉꯟꯅ ꯍꯧꯒꯠꯀꯦ ꯍꯥꯏꯁꯦ ꯗꯤꯇꯔꯃꯤꯅꯦꯁꯟ ꯂꯦꯞꯄꯕ ꯄꯨꯛꯅꯤꯡꯗ ꯑꯗꯨꯒ ꯍꯧꯔꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ 5ꯅꯤ ꯍꯧꯔꯕ ꯈꯨꯗꯝ ꯑꯣꯏꯅ ꯁꯤ ꯍꯧꯒꯠꯄꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕꯒꯤ ꯋꯥꯅꯤ
हेक लेरिबा खुदिंगमक्से ध्यान बु तौबु हाइरो साधना खुदिंगमक्से अचुम्ब ngambu हाइबो हाइरो जप तौबु हाइबो हाइरो करिगुम्बा नुमित 10 गी मनुंगदा हंजन हंजन्ना मंगानी हेक तौरबा अदुरदी हैबिट अम फॉर्म तौरदोनी अदगिदी इराय लाइना मसाना दुम हैबिट तुना मरमोदे नुंगाइबा फावरदोन तुपी उपगा येंगाबा नुमित 5 खक्तंग अदैदी तुपी यावदना चटपदा हैनरोइदोनी बैग पाइरगा चटपा हैनबि मी अदो बैग यावदना चलो हाइ कान यादबनी अदुगा नुमित 10 मोगी मनुंगदुदा बैग पाइरगा नुमित 5 करिगुम्बा चलबा अदि बैग पाइरगा चनिंगबा सोइ फावरदोन अदुना हैबिट अम चेंज तौगे हाइरदी मंगानी रक हंजन हंजन तौबिबा तारे सिगी मयामसे करिगुम्बा ngakpiraba si मयामसे तौबिरबा अदुरगदी ध्यान मसाना दुम मतोमता सोइदना माइ पादो पूर्णमदा पूर्णमिदं पूर्णात् पूर्णमुदच्यते पूर्णस्य पूर्णमादाय पूर्णमेवावशिष्यते ओम शांति 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 सद्गुरु भगवान की जय मयाम पुनः अमुक हन्ना खुरुमजरी।